Ngarang Myanmar amasung yumthangnana leibak singda thengnakhiba Yuha habagi thoudok aduna maram oiraga Leikhidaba Mee gi masing lishing Henkhre Indian Airforce na Myanmar da tan 15 romgi tengbang potlam khutshinnakhre ningsing bayabadi Yuha Richter scale da 7.7 yongna Yuha Hakhiba amade minute kharagi matungda lakhiba 6.7 magnitude yoba aftershock aduge Safu Manipur West Bengal China Laos Cambodia amade Bangladesh yauna tongan ba mafam kayada faungnakibani Myanmar gi military junta gi statement amna hai ngasi ayuk faubada Yuha haba aduna maram oiraga Leikhidaba Mee gi masing lishing amarom sukre thoudok aduda Myanmar gi Irrawaddy Tural mathakta saba ava bridge tektharakhibani Yuha haba gi thoudok aduna maram oiraga awaba mayuk nariba Myanmar da malem gi leibak sing amade Lop kayada mateng pibinaba Myanmar gi military junta gi chief Min Aung Hlaing na mateng Nikhiba Leikrabane Malem da leiriba leibak sing asige manungda Myanmar amasung Thailand da mateng pigane haina lautokhiba leibak ase India na oiri Prime Minister Narendra Modi na ngarang Myanmar amasung Thailand da tengbang pinaba sem sadan leire haina lautokhibane madugi matung inna Indian Air Force na Operation Brahmagi Makada Myanmargi Hidon Air Base ta tantara mga rongi tengbang potlam sing dispatch tokre European Union amasung United States na so Myanmargi authority singa pau phongnatuna tengbang pinaba sem sare haide Thailand so sabaludriba building ama ningkhairakpadagi myoi tara leikhidabani amate kayamana ate akai maraktagi thorakpa yadana leiramgani haina chingnaribani thoudok aduna maram oiraga Thailand ge Prime Minister Paetongtarn Shinawatra Khudake Mifamama Pangtokna Bangkok ta emergency lauthokibani Thailand ge Indian Embassy na Thoudok pawamaki matung ina Thailand leiriba India macha sing asok apan yaukide dumoinamak mikup nahum sing na leinaba Jackson Wadi Henkhre hari